District Health Society Thawbal na sinduna district asigi oina su National Deworming Day gi thoram ngasi dage Thawbal athokpam da leiba athokpam Junior High School da haudoktuna chahi amadagi 18 phawbagi angasingbu telgi hidak pizaba hokre Thawram adu District Health Society Thawbal gi Chinese oiba Deputy Commissioner Thawbal A Subas CMO Thawbal Dr. Y Nokul amadi school asigi head mistress athokpam Romana athoiba mithung sing oina saruk yakhe school asigi pikliba mahairoi singbu til leitanaba hidak pijaba haudokladuna DC Thawbal A Subas na hai district asidasu ahanba phase ki oina deworming thoram ase charkiba January thada pangthokre ani suba phase ki oina ngasi dagi haudokpani Angang sini hidak asi chabada akiba phawganu masi makhoi gi masada tinna chingba leiramba thoklabadi madubu fanaba amadi angang singbu masa mau fana thamba ngamnaba Government of India na akhanana paikhalakpa thorang amani maramasina angang singna taru tanana leinanaba maru oina chaba thakpa toramdaida khus sengna hamdoklaba chabagi hainabi leigidabani haina angang singda pautak pekhe कुछ अमोट पादगी के कुमचारो बदगी इसा मनुंग द चंगिबा करिगुम तिन लेरमगदी मदुगी तिन दो मांगहन नबगी दमक्ता गवर्नमेंट सिलक्पा दम प्रोग्राम नि नेशनल डिवर्मिंग डे अदुना मदु थोकनबा खुद सा सेंगना हमदोपा कोई स्कूल दसु प्रोग्राम नि दाइने कोई हैंड वाश की नोय ट्रेनिंग करोगनी खुद कमाय हामगनी इसम चम न यादेबा